कोरोना ngakthoknaba thamkhiba lockdown mathang handoktuna September amadagi unlock chatnaba hokre unlock 4 laukthorokpadagi hana lairamba athingbasing fana yamna komthokle September 3 dagi metro service honakre September 9 dagi mi punbagi changsu hana dagi hengalagani state kharadadi September 9 dagi mahi loisangching akagnaba phibam kharada hangnaba thorang tawri curfew gi matam natna containment zone gi wangmada mi chathok chasinda kariguma makhal amatagi athingba leitre aduga nakal amaromdana Bihar assembly mikhal ga loinana Manipur gi su assembly seat kharagi marak ki mikhal gi sem saba honakre unlock 4 gi matungina September 9 dagi di khunai gi mai masing tambagi nat ki lining laishon gi amasung political gi oiba thoram singda miyoi chama phawba tinma yaragani September 13 gi matung dagi di unlock 5 lakuna kharage hena komthorop yari matam sangna lockdown dairuba aduga India gi economy da sauna so le haibasina unlock mathang tarukna maram amani haukiba 2019 gi January dagi March phawbada leba asigi GDP growth asi chada 9.2 oirambadu sahi asigi January dagi March phawbada supnatagi chada 3.1 da laikhi sahi asigi April dagi June phawbada GDP gi growth asina chada -kulhumdoi.3 construction da chada -yankhai aduga trade and hotel industry gi growth chada -93 ki changda hantharaki aduna unlock laukthokna leba asi economy sanganaba honabasi tangai faraktre leba ki economy sonthaki danaba unlock toba mathok tabagum COVID-19 su control toba tangai phade adubu virus asi laina kamdawna khumang choksingadagi haibasi sangsinringai da aikoina kari tawroidagi haibasi mayek sengna khangnaba honaba mathok tai hojik aikoina khwaidagi kiningai oilibadi matam amatada mafam amada miyoi masing yamna laina asina longnarakpa aduni maraki mikhal lakpa asina phibam asi amukka hena mi painingai oiri maramdi state asigi oina nongbada mi chamangi mathakta positive thengnari makhoi gi manungda ayamana travel history leitaba ngaktani leba asigi oina su nongmada lakh ama fawa hengatuna hojik positive case lakh 92 henkre siban lising humputara henkre Malem gi leba kharada COVID-19 control tawnaba honakibadu aikoina sawrangna yengba yai Slovakia, Thailand, New Zealand, South Korea, Austria amsung Germany na chingma leba kharadi yamna nganna laina asi hek haurakpaga matik chaba section tharang lakhotuna paksana test tawbgi thabak paikhatki adubu leba asigi oina January 13 da ahanba positive oiba miyoi ama thengnarabasu March ki ahanba thakai fawa karisu na sungdana leikhi March 15 dagi ahanba lockdown lauthoklabasu miyamda tengbang tapna yorokhi mapung phabasu ngamkhide maram aduna nomagi chara tanba sinmi sing chaningai leiraktabadagi khongna cycle na mayumda hanaba honaki masina community transmission lahanduna lakshin mawaba phibamda lehnki state asigi oinasu layong ulakpadagi horaga test tawba ambulance phangnaba honaba ana laying sangda puba amadi covid care center da thamnaba honaba haibasi asoba wafam amani positive case thengnaraba matungda matam chana contract tracing tawba ngamhodaba containment zone sing laikai gi volunteer singna honaba natana laingangna miyeng changbagi mami tadaba sina hena khudung thiningai ohelli aduna state asigi oina positive oiba case hengalagliba asi yenglaga laingangda unlock mathang lokthorpa asida yamna section ningai oiri mapal lamda chaludaba miyoi kya leptana positive oiba thenaragliba asina takpadi aikhoigi irakta masak khangdaba positive oiba miyoi kya koicha chatuna leiri haibisini positive oi haiba khangdaba kya yaurakpa aduga aikhoina section-dabadagi miyoi masing khangdana longnarakpa yai March 13 da Delhi da pangthokpa tablighi jamaat ki thoram aduna leba asigi state kulhumdoi da virus asi sandokhinaba maram ama oikhi Union Health Ministry na April 19 da laukthokiba amada case lising mari chani marifutara mathoidi thongdo aduga mari leinei haikhi phibam asi state asida su langningai oiri aduna assembly seat kharagi maraki mikhal pangthonaba honareba asina community transmission chauna tholakningai oi political workers sing amasung voters singna social distancing kaya yamna ngakna thabak tawribagi haibasi hangningai oi mikhal gi tharang asida cheksil haudrabadi Delhi gi tablighi jamaat ki thawdo adu taroi haingai leite positive oiba case masing hanthahange haribadi aikhoi isabu laichat asidigi ngakthona bohona batai mipung khudimak positive oibani khalaga section pham thokpa section si isabu su atopadigi lawraktana bohona ba aduga mi busu aingondigi lahogda ba haibisina aikhoi gi apunba kholaw ohensi masinatana lainga ki thabak thoram sing ngai dun leibinadi aikoina COVID-19 mayokna bangamloi